ꯃꯌꯥꯝ ꯉꯁꯤꯗꯤ ꯑꯩ ꯀꯩꯅꯣꯗꯒꯤ ꯍꯣꯇꯦꯜꯗꯒꯤ ꯆꯦꯛ ꯑꯥꯎꯠ ꯇꯧꯗꯣꯔꯦ ꯑꯗꯨꯒ ꯑꯩ ꯉꯁꯤ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯗꯣꯔꯃꯤꯇ꯭ꯔꯤꯗ ꯆꯠꯂꯅꯤ ꯑꯗꯨꯒ ꯄꯨꯡ 9:30ꯗꯩꯅ 12:00ꯐꯥꯎ ꯑꯣꯐꯤꯁ ꯑꯋꯥꯔꯅꯤ ꯑꯗꯨ ꯃꯇꯨꯡꯗ ꯂꯟꯆ ꯕ꯭ꯔꯦꯛ ꯊꯥꯏꯅ ꯑꯣꯖꯥꯅ ꯈꯔ ꯉꯟꯅ ꯂꯥꯛꯑꯣ ꯍꯥꯏꯔꯛꯑꯦꯕꯀꯣ ꯑꯗꯨꯗꯨꯒꯤ ꯑꯣꯖꯥ ꯎꯅꯔꯀꯥꯟꯗ ꯑꯩꯒꯤ ꯉꯁꯥꯏꯒꯤ ꯗꯣꯔꯃꯤꯇ꯭ꯔꯤ ꯂꯩꯐꯝ ꯈꯣꯠꯐꯝꯗꯣ ꯀꯥꯏꯗ ꯂꯩꯅꯤ ꯈꯣꯠꯅꯤꯗꯣ ꯃꯥꯅ ꯂꯣꯏ ꯍꯥꯏꯔꯛꯑꯅꯤ ꯍꯣꯔꯦꯟ ꯑꯗꯨꯒ ꯆꯠꯂꯅꯤ ꯑꯩꯅ ꯍꯧꯖꯤꯛ ꯆꯠꯇꯣꯏꯁꯦ ꯑꯩꯒꯤ ꯍꯣꯇꯦꯜ ꯂꯩꯐꯝꯗꯨꯗꯒꯤ ꯀꯤꯂꯣꯃꯤꯇꯔ 52 ꯂꯥꯞꯄꯦ ꯑꯗꯣ ꯄꯨꯡ ꯑꯃꯃꯨꯛꯀꯤ ꯆꯥꯡꯃꯨꯛ ꯆꯠꯄ ꯌꯥꯏ ꯑꯩꯅ ꯍꯥꯟꯅ ꯂꯩꯔꯝꯕ ꯍꯣꯇꯦꯜꯗꯣ ꯑꯗꯨꯗꯨꯒꯤ ꯂꯩꯔꯤꯕ ꯃꯥꯒꯤ ꯀꯥꯎꯟꯇꯤ ꯃꯃꯤꯡꯁꯦ ꯆꯥꯡꯍ꯭ꯋꯥ ꯀꯥꯎꯟꯇꯤꯅꯦꯕ ꯑꯗꯨꯗꯨꯒ ꯑꯩꯅ ꯍꯧꯖꯤꯛ ꯆꯠꯂꯤꯕ ꯑꯩꯒꯤ ꯌꯨꯅꯤꯚꯔꯁꯤꯇꯤ ꯂꯩꯔꯤꯕ ꯃꯥꯒꯤ ꯀꯥꯎꯟꯇꯤ ꯃꯃꯤꯡꯁꯤꯅ ꯌꯨꯟꯂꯤꯟ ꯀꯥꯎꯟꯇꯤ ꯀꯧꯋꯦꯕ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏꯒꯤ ꯏꯁꯇꯦꯠꯀꯨꯝꯕꯅꯦ ꯍꯥꯏꯇꯥꯔꯦ ꯑꯇꯣꯞꯄ ꯏꯁꯇꯦꯠ ꯑꯃ ꯂꯥꯜꯂ ꯆꯠꯀꯨꯝꯕꯅꯦꯕ ꯃꯣꯏꯒꯤꯅ ꯀꯥꯎꯟꯇꯤ ꯍꯥꯏꯕ ꯍꯥꯏꯇꯥꯔꯦ ꯌꯧꯁꯜꯂꯛꯀꯗꯣꯔꯦ ꯃꯤꯅꯤꯠ ꯀꯩꯅꯣꯃꯨꯛꯇꯪ ꯉꯥꯏꯔ ꯃꯥꯜꯂꯦ 15 ꯃꯤꯅꯠ ꯑꯃꯨꯛ ꯋꯥꯠꯂꯤ ꯍꯣꯏ ꯌꯦꯡꯉꯣꯀꯣ ꯑꯩꯁꯦ ꯍꯧꯖꯤꯛ ꯀꯩꯅꯣꯗ ꯌꯨꯝꯂꯛꯇ ꯆꯪꯉꯛꯑꯦꯕ ꯂꯝꯕꯤꯗꯤ ꯌꯥꯝ ꯄꯥꯛꯅ ꯆꯥꯎꯕ ꯅꯠꯇꯦꯕ ꯏꯄꯤꯛ ꯄꯤꯛꯑꯦꯕꯀꯣ ꯑꯗ ꯂꯝꯕꯤꯁꯦ ꯄ꯭ꯂꯥꯁꯇꯤꯛ ꯀꯩꯀꯥ ꯑꯝꯇ ꯑꯃꯣꯠ ꯑꯀꯥꯏ ꯑꯝꯇ ꯇꯥ ꯎꯗꯦꯕ ꯁꯤꯠ ꯅꯥꯜꯂꯦꯕ ꯌꯦꯡꯉꯣꯀꯣ ꯂꯝꯕꯤꯁꯦ ꯏꯄꯤꯛ ꯄꯤꯛꯈ꯭ꯔ ꯄꯣꯠꯅꯤ ꯁ꯭ꯋꯥꯏꯁꯤꯅ ꯄꯥꯎꯅꯥ ꯕꯖꯥꯔ ꯃꯥꯟꯕ ꯃꯔꯛꯅꯦ ꯄꯥꯎꯅꯥ ꯕꯖꯥꯔ ꯊꯪꯒꯥꯜ ꯕꯖꯥꯔ ꯍꯥꯏꯇꯥꯔꯦ ꯕꯤꯜꯗꯤꯡ ꯀꯩꯀꯥꯁꯦ ꯌꯥꯝ ꯀꯟꯅ ꯑꯩꯈꯣꯏꯒꯤ ꯑꯍꯟꯕ ꯑꯣꯏꯕꯩ ꯉꯥꯛ ꯅꯠꯇꯦꯕꯀꯣ ꯃꯣꯏꯁꯦ ꯂꯝꯕꯤꯁꯦ ꯐꯖꯅ ꯍꯥꯏꯗꯤ ꯅꯥꯟꯅ ꯂꯩ ꯃꯤꯁꯤꯡꯁꯦ ꯑꯃꯣꯠ ꯑꯀꯥꯏ ꯀꯌꯥ ꯍꯨꯟꯇꯣꯛꯇꯕꯩꯔ ꯀꯩꯅꯣ ꯈꯪꯗꯦ ꯕꯤꯜꯗꯤꯡꯒꯗꯤ ꯀꯩꯁꯨꯝ ꯀꯥꯏꯅ ꯍꯥꯏꯗꯤ ꯁ꯭ꯋꯥꯏꯁꯤ ꯀꯩꯅꯣꯗꯤ ꯅꯠꯇꯦꯕ ꯀꯦꯄꯤꯇꯦꯜ ꯃꯌꯥ ꯅꯠꯇꯕꯅꯤꯅ ꯈꯔ ꯆꯠꯊꯣꯛꯄ ꯈꯥꯏꯗꯣꯛꯄ ꯃꯐꯝꯅꯦꯕ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯀꯦꯄꯤꯇꯦꯜꯗ ꯁꯤ ꯆꯥꯎꯔꯥꯛꯄ ꯀꯤꯂꯣꯃꯤꯇꯔ 100-120-130-140ꯃꯨꯛ ꯂꯥꯞꯄꯝꯕꯅꯦ ꯑꯩꯅ ꯊꯧꯗꯣꯔꯤꯁꯦ ꯁꯤ ꯂꯝꯕꯤ ꯀꯩꯀꯥꯗꯤ ꯐꯖꯅ ꯑꯗꯨꯝ ꯂꯩꯌꯦꯕ ꯃꯣꯏꯒꯤ ꯂꯝꯕꯤ ꯀꯩꯀꯥꯗꯤ ꯅꯥꯟꯅ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯃꯣꯏꯒꯤ ꯇꯥꯏꯋꯥꯟꯁꯦ ꯑꯌꯥꯝꯕꯅ ꯀꯩꯅꯣ ꯇꯧꯋꯦ ꯃꯤꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯨꯇꯤꯒꯨꯝꯕꯁꯦ ꯌꯥꯝꯅ ꯊꯧꯕ ꯑꯣꯏ ꯑꯩꯈꯣꯏꯒꯤ ꯑꯦꯛꯇꯤꯚꯥꯒꯨꯝꯕꯩ ꯇꯥꯏꯞ ꯇꯧꯕ ꯍꯥꯏꯗꯤ ꯃꯆꯥ ꯕꯥꯏꯛꯀꯨꯝꯕꯗꯤ ꯌꯥꯝ ꯄꯥꯛꯅ ꯑꯣꯏꯗꯦ ꯍꯧꯖꯤꯛ ꯌꯧꯔꯦ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯃꯦꯟ ꯒꯦꯠꯇ ꯌꯧꯔꯦ ꯃꯣꯏꯁꯦ ꯀꯩꯅꯣꯒ ꯃꯥꯔꯀꯦꯠꯀ ꯑꯗꯨꯝ ꯄꯨꯂꯞ ꯃꯦꯟ ꯍꯥꯏꯗꯤ ꯂꯝꯕꯤ ꯃꯅꯥꯛꯇ ꯑꯗꯨꯝ ꯄꯨꯂꯞ ꯂꯩꯁꯟꯕꯩ ꯇꯥꯏꯞ ꯇꯧꯋꯤꯗꯣ ꯁꯤ ꯂꯝꯕꯤ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯃꯦꯟ ꯒꯦꯠ ꯅꯦꯁꯅꯦꯜ ꯐꯣꯔꯃꯣꯁꯥ ꯌꯨꯅꯤꯚꯔꯁꯤꯇꯤ ꯍꯥꯏꯁꯦ ꯑꯁꯤꯗꯁꯨ ꯊꯥꯏ ꯃꯣꯏ ꯁꯣꯝ ꯅꯥꯀꯟꯁꯨ ꯅꯦꯁꯅꯦꯜ ꯐꯣꯔꯃꯣꯁꯥ ꯌꯨꯅꯤꯚꯔꯁꯤꯇꯤ ꯊꯥꯏ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯤꯚ ꯕ꯭ꯂꯣꯛꯇ ꯍꯥꯟꯅ ꯆꯠꯇꯣꯏꯅꯤ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯤꯚ ꯕ꯭ꯂꯣꯛꯁꯦ ꯀꯔꯝꯕꯅꯣ ꯑꯩ ꯈꯪ ꯇꯥꯕꯅꯤ ꯁꯦꯀꯨꯔꯤꯇꯤꯗꯣ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯤꯚ ꯕ꯭ꯂꯣꯛꯇ ꯆꯠꯂꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯑꯣꯐꯤꯁ ꯑꯣꯐ ꯏꯟꯇꯔꯅꯦꯁꯅꯦꯜ ꯑꯦꯐꯤꯌꯔꯒꯤ ꯑꯣꯖꯥ ꯀꯩꯀꯥꯗ ꯎꯅꯗꯣꯏꯅꯦꯕ ꯁꯤ ꯍꯧꯖꯤꯛ ꯑꯩ ꯀꯦꯝꯄꯁ ꯃꯅꯨꯡꯗ ꯆꯪꯁꯤꯜꯂꯛꯑꯦ ꯀꯦꯝꯄꯁ ꯁꯥꯇ꯭ꯔ ꯈꯔ ꯖꯨꯅꯤꯌꯔ ꯑꯅꯧꯕ ꯂꯥꯛꯄ ꯀꯥꯡꯕꯨꯔ ꯈꯪꯗꯦ ꯃꯣꯏꯁꯨ ꯐꯣꯇꯣ ꯁꯨꯠ ꯇꯧꯗꯣꯏ ꯇꯧꯋꯦ ꯑꯣ ꯗꯤꯒ꯭ꯔꯤ ꯐꯪꯕ ꯀꯥꯡꯕꯨꯒꯤ ꯃꯥꯜꯂꯦ ꯀꯟꯚꯣꯀꯦꯁꯟ ꯂꯣꯏꯕꯒꯤ ꯀꯥꯞꯇꯣꯏ ꯇꯧꯔꯤ ꯃꯣꯏꯁꯤꯗ
international office-ꯀꯤ ꯑꯣꯖꯥ ꯋꯥꯔꯤ ꯀꯩꯀꯥ ꯁꯥꯟꯅ ꯂꯣꯏꯔꯦ ꯑꯩꯗꯣ ꯁꯤ ꯂꯥꯛꯀꯥꯟꯗ ꯕꯦꯡ ꯑꯦꯀꯥꯎꯟ ꯍꯥꯡꯇꯣꯛ ꯍꯥꯡꯖꯤꯟ ꯇꯧꯕ ꯈꯣꯠꯄꯒꯤ ꯌꯥꯝ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯗꯣꯃꯦꯇ꯭ꯔꯤ ꯂꯩꯕꯒꯤ ꯃꯇꯥꯡꯗꯁꯨ ꯋꯥꯔꯤ ꯁꯥꯟꯅꯔꯦ ꯑꯗꯒꯤ ꯑꯩꯗꯣ ꯏꯟꯗꯤꯌꯥ ꯃꯆꯥꯅꯦ ꯍꯥꯏꯔꯒ ꯏꯟꯗꯤꯌꯥ ꯃꯆꯥ ꯃꯥꯟꯗꯦ ꯇꯧꯈꯠꯂꯛꯑꯦ ꯊꯥꯏꯂꯦꯟ ꯃꯆꯥꯒꯨꯝꯕ ꯏꯟꯗꯣꯅꯦꯁꯤꯌꯥ ꯃꯆꯥꯒꯨꯝꯕꯔ ꯃꯥꯜꯂꯦ ꯁꯛꯇꯣ ꯏꯟꯗꯤꯌꯥ ꯃꯆꯥ ꯃꯥꯟꯗ꯭ꯔꯦ ꯍꯧꯖꯤꯛ ꯑꯩ ꯀꯩꯅꯣ ꯇꯧꯔꯅꯤ ꯗꯣꯃꯦꯇ꯭ꯔꯤꯗ ꯍꯥꯟꯅ ꯆꯠꯂꯅꯤꯀꯣ ꯗꯣꯃꯦꯇ꯭ꯔꯤꯗ ꯆꯠꯂꯀꯥꯟꯗ ꯗꯣꯃꯦꯇ꯭ꯔꯤꯗꯒꯤ ꯕꯦꯡꯗ ꯆꯠꯂꯀꯥꯟꯗ ꯕꯦꯡꯒꯤ ꯄꯩꯁꯥ ꯈꯔ ꯊꯤꯗꯣꯛ ꯈꯣꯠꯇꯣꯛꯑꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯐꯤꯅꯦ ꯍꯣꯁꯇꯦꯜꯒꯤ ꯐꯤꯁꯦ ꯍꯥꯟꯅ ꯄꯤꯗꯣꯏꯅꯦ ꯑꯗꯨ ꯀꯣꯟꯅꯕꯨꯗꯤ ꯑꯃꯨꯛ ꯁ꯭ꯇꯥꯏꯄꯦꯟ ꯐꯪꯅꯦꯕꯀꯣ ꯑꯗꯨꯗꯨꯒ ꯑꯩꯁꯦ ꯃꯤꯡꯁꯦ ꯀꯩꯅꯣ ꯆꯥꯏꯅꯤꯁ ꯃꯃꯤꯡꯗ ꯃꯔꯃꯟ ꯍꯥꯏꯕ꯭ꯔꯥ ꯃꯟꯒ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣꯝ ꯍꯥꯏꯅꯦ ꯑꯩ ꯍꯥꯏꯌꯣ ꯍꯩꯇꯦ ꯑꯗꯨꯗꯣ ꯀꯦꯔꯦꯛꯇꯔ ꯆꯥꯏꯅꯤꯁ ꯀꯦꯔꯦꯛꯇꯔ 3 ꯁꯨꯏꯌꯦꯕ ꯑꯗꯨꯗꯤ 3 ꯁꯨꯕꯗꯣ ꯁꯥꯡꯃꯜꯂꯦ ꯏꯕ ꯍꯩꯔꯔꯣꯏꯅ 2 ꯑꯃꯨꯛ ꯁꯦꯝꯗꯣꯛꯑꯦ ꯍꯣꯔꯦꯟ ꯑꯗꯨ ꯂꯣꯏꯔꯀꯥꯟꯗ ꯄꯩꯁా ꯀꯩ ꯂꯣꯏ ꯊꯤꯕ ꯂꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯗꯤꯄꯥꯔꯠꯃꯦꯟꯗ ꯑꯃꯨꯛ ꯆꯠꯂꯅꯤ ꯑꯩꯈꯣꯏ ꯗꯤꯄꯥꯔꯠꯃꯦꯟꯗ ꯆꯠꯂꯀꯥꯟꯗ ꯐꯤ ꯊꯤꯕ ꯈꯣꯠꯄ ꯇꯧꯗꯣꯏꯅꯦ ꯀꯩꯅꯣ ꯗꯤꯄꯥꯔꯠꯃꯦꯟ ꯆꯠꯂꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯁꯕꯖꯦꯛ ꯁꯦꯂꯦꯛꯁꯟ ꯀꯣꯔꯁ ꯇꯧꯔꯅꯤ ꯑꯩ ꯆꯪꯉꯛꯄꯒꯀꯣ ꯃꯣꯏꯒꯤ ꯆꯥꯏꯅꯤꯁ ꯃꯥꯟꯅꯕ ꯍꯥꯏꯇꯥꯔꯦꯅꯦ ꯃꯣꯏ 2 ꯊꯦꯡꯅꯔꯦ ꯔꯨꯝ ꯀꯩꯀꯥ ꯃꯣꯏꯅ ꯍꯦꯜꯞ ꯇꯧꯕꯤꯗꯣꯏ ꯇꯧꯔꯦ ꯍꯧꯖꯤꯛ Number 41229